Leingakki Maikeidagi Thajaba Pirakpadagi Sonam Wangchuk Chara Henba Tokhre. Central Leingakki Maikeidagi nahasing talaba demand kaya mangfaw nahangani amasung accountability lawgani haibagi Thajaba Pirakpadagi numit kuntarukni Chara Henba khongjang changsilakiba Sonam Wangchuk na mahakki Chara Henbagi khongjang lepkhre. Sonam Wangchuk na phongdokhibada Union Minister JP Nadda yauna Leingakki MP amasung Minister kayana aiga unaba laklamlaba matungda Thajaba kaya pirambadagi Chara Henbagi khongjang asi lepani. Leingakki Maikeidagi question paper leak ki thodokna maram oiraga thawai thajakraba mahiroi kayagi imung manungda matik chaba compensation pigani amasung Jantar Mantar khongjang changshiliba mahiroi singi mathakta case register tawroi haibagi Thajaba piramki. Leingakki Maikeidagi pirakkiba Thajaba asiga loinana awanba puraknaba hotnarasi pirakliba Thajaba ase thabakta onthoknaba hotnaminakisi choiragasida violence ki thawongdagi aikhoi khudimak lapthoksi haiki. PM Modi amasung ruling amadi opposition gi luchingba kayarasu Sonam Wangchuk na Chara Henbagi khongjang lepkhibasi taramna okhi panba yabadi nahasingi khongjang asi sawgatlabasu opposition gi luchingbasing amadi leibakasigi masak thokpa miyoi sing kayana Sonam Wangchuk ta Chara Henba topiu haina appeal tawrakiba laikhrabani.